Manipur ki CSO Singna Prime Minister Narendra Modi unakre miyam ya pamagi mayokta Bharat Sarkarna nagagi waroi sin purak loi haina Prime Minister na thazaba pikre. Palis ki wakhan umaizung singkhong da Manipur University of Culture ki urep uyung Art and Culture ki Minister na tamkhre. Miyam ki hak matna na mohondarak pa khudima Congress Party na thengnagani haina hana ki Chief Minister Opposition Leader Okram Igopin haikre. Mamang Sarkar ni Impal ko bada pakalam sewers project oiroi da project ni haina Deputy Chief Minister Yumnam Joy Kumar na haikre. Amadi Revenue Department ki matau ning thina tawdaba official mari suspend tawkhre matau ning thina tawba staff ama Revenue Minister Karam Syam na khudol pot pikre. Kurumzari ISTB ke pawmi ing tabiri basing taram nokchari hauju maro ba paw sing sanon pizari Framework agreement ki matang da thasi ki tara trukta ki na Delhi da camp tawduna akan ma campaign satharak liba Manipur ki civil society ki mihut sing na ngasi Prime Minister Narendra Modi unakre UCM ki President Elangam Johnson amuko ki President PS Devan CCSK ki Vice President Jitendra Ningom banaru sing ba mihut nipana Parliament House da liba Prime Minister ki December da unaki minit tara ga mangarom Prime Minister unaba aduda CSO kangbu ki makai gi Manipur ki layong phi ama kangla sa gi mitem amaga loina na memorandum ama kushin naki Framework agreement asina miyam da mipai halibasagi marik chumna thamki Prime Minister dagi haurga center gi lusing ba khudimakna Manipur gi ngamkhai asi ahongba leiroi haina phongdoklabasu tongan maike kya dagi mipai ba ya ba wafam sing phongdorok pasigi mathakta ngasi phawba framework agreement asigi manungi warol miyam da khanganda basina mipai ba phawan bani haiba wafam thamki Prime Minister na maike digi thamlakpada Kanano na koina thazagadaba asi India government natra ngasi phawba India government gi maike digi asi tormi haiba leikrabra leitrabadi karigino mafam marang khangdaba wafam da thazriba asi thazabigano India government ki official oraba matamda maduda ikoina phongdokpaduna chumgani haiba wafam thamlaki Manipur miyam na pamba khudimak India government na thong launa hangduna leiri hainingba tohningba khudimak mari lenaba singda matang matam sana haibiu maduda India government naikai khumnaruidaba leite thamlaki CSO ki makai Manipur ki ngamkhai apun masaktam kaheloi harabasu Manipur manungda tungda kahelak pa thabak thorom sing toruk labadi madusu kedongene yaba ngamloi habu wafam sing thamki Prime Minister ki makai miyam na pamliba madi mari lenaba khudingmak ka tanadana kedongaida India government na hekta nangagi warusin purakloi haiba thazba piraki haina UCM ki President Elangam Johnson na ISTV News da phongdolakhi Kumbasing ado ay muna khangi ado India government ki official statement natana ado hajan ingai oite ay basi amuko sumar dikare tawi arasu mofam singa se hajan bigano ado bai koi yari makai koi kuna haning ko daga su kuna khanda miyam ya film singa to koi central government ta India government ta madu matam jana koi paw komra kanda sa chandan ni si hay basi magi degi yang na mayek na Organization ahum sigi mihut nipan na ngasi Narendra Modi unaduna Manipur gi territorial cultural social political integrity ngakadabani hai wapam singkham kre paudam jari basi Seram Rogers ISTV News Parliament House gate number 8 New Delhi Manipur University of Culture Complex sagat na bangasi Impal East ki manungsan magwakha nong maijing singkhong da Art and Culture Minister Elzain Kumana urep yung tamkre Sagadoriba University asi national and international gi thakta oirakadobna hena mai pahna na bahona bada akobigi miyam ge sobat hudang lei haina phangdokre Department of Art and Culture amasung Manipur University of Culture na sinduna pangtoki bathorom maduda Khetrigao Kendra gi MLA N Indrazit Manipur University of Culture gi Vice Chancellor Professor N Khogendra Art and Culture gi Director K Susla Susarbyaki Minister L Zain Kumar Makata na phangdoki bada Art and Culture haibasi top pa magul leiba makhal gi posak amani Handukudor University asida mapalam dagi Manipur gi Art and Culture bu tamjage haiba phaw harakle luribadi universities sana na mona bada sel gi awaba kaya mayok nagadori adumakpu government asina lamdam asigi miyam gi yenglaga sana na mohona gani Art and Culture haiba si miyoiba amana tamna na mohona bada manungda yawriba masa sing thibagi loira roida ba mas yawba posak amakakni university asina tungi horukliba miyam gi afaba mayon ama soidana purakpa ngamgani haiki ngasi je urup yung tambah dengai ri yung kaya am satin ikai nengai no yem yo ayen jeris
asum mugil pot ni aina phangi ba aina kan ishode in like for me do madu sum muji phangi den like for mo ram bai butai adu nungai kai gino hai butar gidi asum yamba ku yi art and culture with toy happy ba asum aku gi nuksi bi ba de aina o indroji de leim am de alaman leim am si myam gi mate na si de ma khuna khanda da sina phai ne khanba da akoina hetum jaga amuga phanga ka tawni hatin tawrise mase asumati lai phai Thoromadu saru yakiba MLA and Indrojit na phongdo kibada maha ke oinasu art and culture si angang waringeti pamjaduna lakpa amakhakni state asibu rusung liba minister na maha ke kendra da culture university ama sabi ya pirak pasina maha ke angang waringeti ningjarak pamanglan adu thungle haki university asibu mapung phana sana na mohona bada wangang bagi mahutta thabak oina utuna miyam da thuba matam da sinana mohona gani haki culture university is da pangto pangam jari ba ina hona jari ba kudimakse ai yam kana to so ai wakagi alamal ai sinau adagi leitambi dagi khongjil lekai dagi mayam am hona bira kandani ai ngasi mai pa ko pamjeri Anoba government sina Impal East area da suguma university ama purakpada wakhagi miyam na minister amasung MLA bu taram na okay Indian National Congress lingkat kibagi sai sam ga kuntrani thui suba mapok numit thonom Manipur Pradesh Congress Committee na sinduna Congress bhavan da pangthokre Toromado da MPCC ki President Tian Hauki opposition lusing ba okram ibobi MLA ga khangam Vice President Ti Mangibabu atai MLA Singh block amasung district ki thopu ba Singh saru yaki MLA ga khangam na Congress worker ama oina ko gi thau sing hena maru oina loduna ka thopa ga loina na thabak tawduna ning tambaleba ama phangna ba Congress na honarma sing aikoi puna mananga na chatsi haiki MPCC ki President Tian Hauki na Congress Party ki puari di India ki puari ni party asidang si sulebak asigi miyam na thazaba adumak thamli lesingani tarag mapanda pangthok ka dorba parliament mikhalda Congress amu hana laktuna government soiduna semani haki hanagi chief minister okam ibobina Congress na government paitra basu miyam gi hak matna na mahonarak pakuri makta tumin na laithok loi sahi phadri ba BJP na lusing ma government asina Congress na paket lamba sakwa thorangi thabak sing makhoi na tawbuni hari ba si ikai ba khangda ba gi thong ne sahi hum purom Congress na lebak asida lenga lakpada mai sentum amasung administration da masak thokpa thabak paket tuna India bu power house oina khangdari bani secularism da yalen saru oiduna Congress na ngasi phawba thabak tawri masida BJP na sinda khohi taiba saramba sing kadai phawba thabak oina tawba leikhrabage chinga khutka manana thabak tawrubadi government ki mateng pangani masina tan aranba pau sandoktuna chaliba si matam kuina leiba ngamloi haibasi state amasung center lenga na khangjin ma phai haiki ila ma jet ba nang ahla ma thambiram ko yai ai gi matam de leiba yu yai masibu ai lamni ai pata parni hai ta why should I pay tax to the government real owner di government du ne ba adu lam puna makse government ki ultimately government ki ni yaroi hai na koina rule bharan to go yaroi hai na hai bu gi ai ngonda na traga matam du gi government ki minister khada ai ngonda en da ko ta bal le mandi yai adu Congress party ga और अगर सिंगल कंपनी ये शुक नहीं Mamangi sakana Impal ga kubada pakalamba sewerage project oileroi da project ni haina deputy chief minister Yumnam Joy Kumar ngasi lamding makhalikai lampakta humlak suba Singju festival hodopagi thorom da phongdokre mana makhata na hakibada project asina miyang gi yai phana ba tawbagi mahuta matek thika lawurga sel tanpham project oiramle kadongwai da su oithok laroi da project asi makhata na losinna ba sel thadaba tarba su masigi chapchabu wafam ama khanglaba matung da thadagadi haki mana makhata na Singju Maitai Ekogidi Yam Namaru Ebatana Tanaba Yadraba Masalamani, Mamangai da Pakang Lay Sha Unaba Power Singzujon Pum the Unabi Wapam Lay, Hozikti, Masigi Mahuta, Restaurant da Unabadagi, Toning the Batodokia, talked about Nate Haki. Singzu Yokat Paluk, Pioneer Club, Ima, like Krimis Saba Committee, Masung Women Development Association, Suduna Pangtuk Batromoda, ex MLA W. Bazabido Singh Masung, Singzu Festival Committee Chairman Dr. S. Manauton Singasu Saruyaki.
Magi pipe sigi magi canusing si elevation si properly chata baju karam ti yemena te handa te su ame JC ki kamu ki kanu to wasi project si lusin na ba karo kano karo manga ra to club punga darka oi masi sanction to wi ko piana te masi thade bisa mem je kasu kana to pon su oiro to pone IIT guma important ba IIT ki institution ame de ki ngasai technical audit tawrga hai ba project se success wa kedro oiro drive je masi hana find out to adi madung ne koi kana si na adu main Revenue Department की मथौ निंथीना तौदब ऑफिशियल मरी सस्पेंड तौखरे मथौ निंथीना तौब स्टाफ अमना रेवेन्यू मिनिस्टर कराम श्यामना खुदोल पोट पीखरे ngasi minister go prista pangthopa paw mi pham amada minister karam श्यामना अनोब गवर्नमेंट ना थाम अपलोम लेंगा पुरकपा सिदा रेवेन्यू डिपार्टमेंट ता वकत कैमरूम लाखपति मधु सुमथोकना होनरकपदा SDC Imphal West Central and Suren amasung Circle Mandal o Dhanabirna lamgi ming onbada हिंगलिबा मियोय अमबु लेखिद्रे हाइबा रिपोर्ट पिदुना लम ओनबगे थबक चथरमखि SDC Sandilda supervisor kanungo oina transfer चटकदबति एस इबोमसा अमसुंग register kanungo oina चटकदबा ए इबोटोन गवर्नमेंट के ऑर्डर इनदबा अमसुंग लाना पता पिरमबगे दमकता सस्पेंशन ऑर्डर रेवेन्यू डिपार्टमेंट के कमिश्नर TS उचित रंजन स्पेशल सेक्रेटरी M Joy अमसुंग डेप्यूटी सेक्रेटरी Y राजेना गवर्नमेंट के ऑर्डर थोखरे अमरोम SDO बिष्णुपुर जिलादार ओबनिंग थौजम इबोस ओबना लमगी खजना ख्वाइदगी यामना खोंगत पंगमगी दमकता पुनिंग थवतपनी अरानबा तौबसिंग गवर्नमेंट ngak piroi afaba tौबसिंग di matam punawta lamjingani haiki नीति नियम की मतुंगिना चुम मदुदा तौब कांदा कैसु दे अकोई मदुदा कैसु दे अयत अदु ऑब्स्ट्रक्ट तौब लेरोय नीति नियम की मतुंगिना तौबम थौब थबसिंग अकोई अदुम तौगनी अदना अदकी अनोब गवर्नमेंट लापदा फर्स्ट टाइम होइना मी मरी सस्पेंड तौरिसिना मरम ओइदना दे अकोई लेरिबसिंगसिना यामना सिरान तुरान तौदना बगी पाउजेंदोमा अकोई सरकार की साइट गे मदुगी मेसेज अमा दे मरोइना पिजबनी थांगतिमान हाउकिप लेखिदबगी मतंगदा असेंबा लंगला लंजन खंगनद्रबदी नेशनल हाईवे 2 दा टोटल शटडाउन की खोंजंग जंक्शनगनी तोरमबादु हंदोखरे कुकिन पीएम दी साइकिल की सिविल सोसाइटी ऑर्गेनाइजेशन विक्टिम फैमिली केएसओ हेडक्वार्टर IGP क्ले खोंसाई इम्फाल वेस्ट की SP थैमथिंग गसांगवा याउना गसी IGP क्ले खोंसाई की ऑफिस चैम्बर में फम पांगतोलबा मतुंगदा खोंजंग से हंदोकिबनी हारी अमरोम दलम की कंपेंसेशन पीबी की मतंग तमिलनाडु की DC की मथक थबक लोखलु हाइना मखोन विलेज की मनुंगदा रेलवे की प्रोजेक्ट की थबक सिंग थिंगबगी खोंजंग चंगसिलंबा अदुसु ngasi मखोन विलेज की खुलाकपा तमिलनाडु की MLA याउना मरी लेनबसिंग असि MLA की ऑफिस चैम्बर दा वारी सानरगा यासिनबा पुरकपति खोंजंग अदुसु हंदोखरे हारी उजु पावगी मरकतना ब्रेक अमता लोमिनस Mobile Furniture offer for Merry Christmas and Happy New Year. Discount up to 40% on all furniture items. Please visit Mobile Furniture near Imphal College 70850 54799. Sky Hospital da angang singu free da heart ke ahoba men bagi kudong chaba lakliba January ki tang manga da panthok jagadori sahi kuntra degi hen experience leraba world class heart specialist Dr. S. Radhakrishnan namasung Dr. L. Shyam Kishore Anina haptheng nana laying gadori ba sinadong gi angang singi damak khwaidagi phabalaying oigani kudong chaba sinathok hanbigano akak na ba angang masing oibana hana booking tawbiho akupa marol gi damak Sky Hospital gi reception ga tanabiu Life school se bring a school in class 10 over class 3 maki smart class facility lay van service lay boarding facility lay dada life school da tamaba chhatra gi extra coaching tuition tawgi ba thok ta de hang sing se sana ko abgi matam se yam na pang direct na tan na su tan school hina sang khara jang yu ga ta la adu ai isa su sida tamang ge ya ga do
to touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Break matung makha taba pau pizari. Apapa lengak sasadama haibasi singi manung hanjinba miyamgi apamba khangba amadi makhoibu apapa punsi mahing phanganba duni haina Works Minister T.S. Bisojana phongdokre. Apamasi ngarang Senapati District ki Oinam khunda pangthokiba Tramanga Suba Oinam Hill Youth and Students Organization Annual Tournament cum Skylark Decade Celebration 2017 hodopake thoromda Minister na phongdokibani. Thasi kuntra phau pangtok kadaba sanabagi thorom hodok pada MLA S Subhash Chandra BJP Manipur Pradesh ke State Executive Member R.Y. Jonathan Tau amadi hanagi Minister Benjamin Benisu saruyaki masing yamlaba miyamna Minister amadi MLA na luchingba tim adubu harau taramna oki tim maduna Manipur gi chingi lamda tang na leizaba oinam gi mut khitaruba sapu saba su yengsin ki toramatu da khulgi makedi awara pasang mengkhat pinanaba memorandum pishin ki Jonathan Tauna lising masamapan Manipur Tareta Operation Bluebird Sathaduna Khunja Singh Naikhai Bikraba matungda ngasi phawba awaba punsi mahing amada hingduna lakli khulasi sakargi maikedi gi meyeng sangba watpana sotaba khulama oriba sik onana bhona bi haki MLA Subhash Chandra Anoba government sina singtam khaktana sakhup minanaba leptana honari singtam nungsina haibasi sembi mabu Jesus Krishna su pausel oina pibiba oigani aikoi pune nungsina leminarbadi sakhup lamdam ama oi honba ngamgani haiki Minister T.S. Bisojana Khunja Singh apama matungina hojik purul phauduna satliba kilometer kungani pan sang balambi asi barak turel dagi nauna kilometer taragani thoi khaktamak sangada balambi kakpagi thabak pakhat kani Kulgi Community Hall amadi ground south of Patanga Mating Pangani Sports Hyberse Papa Kunai Amas Sagat Pata Chang the Yadra Masa Amani Sports the Gay Quina Tamzining Akialai Hokibasai Humpurom Congress na State Asipunay Naina Pibam Amada Tamlam Liba Asik Onana Honori Miamna Santana Packet Liba Sako Torangi Kanaba Lobby Ho account hang Dravadi Job Card Kepesa Supi the Nanaba Tabak Packet Pahauri Haki Capitalism gi wakalon feudalism gi wakalon sebenam lairam base ko ni si anauba ira ama la ki ba hobu gi ne ko ni bel ka nan san du kai nasi kari dar ka lai ai ko ne lairi ba akoi praja kudimak akoi gamen absi ki ko ising ni praja ne ya da matam da aduga ising ne lai da matam da ngana si gum hingba ngam da gum praja ne ya da matam da gamen su leiro Inclusive economic development will usher in ethnic harmonization in Manipur. Haiba sida symposium amangarang Senapati District kita paunaga kuldaliba yang kemapan suba Brigade Headquarter da pangtokre. Termatu da GOC Red Shield Division U. Sirius Kumar, CRPF ki DIG S.K. Sharma, ZNU ki Assistant Professor Dr. Thangkholol Hauki, Professor Mahendra, Professor Amar Yumnam, Nehu Silongi Research Scholar Thangalen Kibgensu Saruyaki. Tramari suba best of amik hayeng palace compound level yan basanglen na pangtok lagani ya school zamastan leba amik office ta pangtok papau gi mipam madul pasagi best of amik ki organizing secretary M Dhananjoyna matam mamagi Manipuri isai hojik oriba amasung tungda warkatba isai gi masak asibu liklam chumna puduna chana nabagi damakta apunba Manipur matam isai kanglup amik na best of amik asi pangtok pani district mari digi khangkalaba contestant singna hayeng gi mega final asida saruk yagani Masada yalho isay masung lewat ning ba isay gitim anida atho hen tanagani hari ICAR SIT Project Directorate of Research Central Agriculture University Impal na Sinduna Agricultural Crops singi magun leiba maru marang putok pa masung masigi maru bihiram da numinini training program ama wangu tira khong da pangthokre Hodopagi Thoramda Central Agriculture University Impal Research Director Dr. C.S. Srinivas Murthy, Registrar Dr. K. Mamocha, BJP Manipur Pradesh Kisan Morsagi President K.S. Nabakumar Susaruyaki. Thasi kungamari numidangda laring mo makhalikai de leba yumnam sudirgi yumda mamayumit khumjinba mioi mari sanglak tunam haki loinabi ranjanabu makong makut punslaga lupa lak taret lomgi sana rupa laukiba Thodok amasung madugi report piba satkiba mibu police na tati tawina torkiba thong janingdaba phongdok tuna lamlom thongkhongda wakat khongjang changsinkre Solidarity Group for Justice of Y Sudhirna Sinduna Sataki Pokongjang Aduna Kulai Paiduna Migi Maramatum Bakuta Telepu Miam Gipunsi Tem Sinagun Hyper Placard Sing Seasonaki Women Development Organization Laring Omleka Presidena Katil the Kabuk Yonduna Wana Sil Tanzari Mungamata Toki Boto Asi Marine Never Sing Natidopiu Police the complaint over Sat Tati Tawina Torkiba Opishargi Matakta
makok thongbasingna cherak pigadabani natrabadi lamdam asigi lupsinga khusamnaduna akanba khongjang changsinggani haiki ahamba oigani masi matungda amu hana tawbirakanu tawbibasu sugya yaroi athuba matamda masi thabak lothokbiu aduga akoina hujik taliba demand se yodragadi khoi tang ahum dagidi all manipur geba aroiba khongjang changthelakani Thasigi kungatarukta langthawal khuna ulausi lekonda sina phangkiba mi adugi masak maming khangmangam khre laikhadraba mioi adugi maming ngangbam nausa kawi sahi kungamari rom sure apok pai boholni kairak yawabung lekaidigi hai Sainik School Imphal Alumni Association Sinula Thasigi tang taragani pandigi satkiba karjali ngasi Imphal thunglakre makuba harau taramna opge thormama classic grande da pangtokre thormaduda karjali sigi convener ibungo sobi yauna Sainik School gi haukiba mahiroi kyana sab yaki Nabat ke Santhang Makada NCUI Women Cooperative Education Project Imphal West na sinduna numit tara ko humdoni sa tarkiba P2 bagi matangda Micro Enterprises Development Forum kwa ketel ngana pitong dalaiba Social Welfare Club Television kre promoduda Manipur Rural Bank ke Chairman Prasant Kumar Paul NCUI Project Coordination Committee ke Chairperson Jina Posangbam Nabat ke District Development Manager Imphal West TS Kiran Manipur State Cooperative Bank ke Deputy General Manager L Angokto Visu Saruyaki Ibesana Tailoring House ki mapu sorokapam ibesana training program asida saru yaki basingna school gi uniform tu no bagi asoba kutong saba amasu phanglagani masina imung manung gi santhok lehenbada mateng oirgani haiki Differently able oirba music na masagi phampham thokpa kana basing phangdan leiriba sing ISTB na thizinduna makogi kutong sadaba sing miyam amadi mari leiriba sing da khangan nanabagi akhanaba campaign gi makha satrak poina Bisnupur district ki manung sana moirang oksongbung makha lekai dagi kumam tomba apokpa lai kidraba lokoi sahi niputre suraba physically handicap oirba miyo amanga si phawba phampham thokpa kana ba amata phangdana leiri usuba ama oina imung manung pudun leiramba tomba laibak thiba laina aman tar narak padagi mahaki yet thang makhong ka kibadagi handicap oiba mioi ama oina mirak tin mangamdana leri makhong ka kiba matamda sel leitabana masagi inkhol phawba mingon da thamduna layengki mahaki kakraba khong asisu makatana khu kangda amuhana kakpa taki madu harak labasu sel leitabana kakpa ngamdana leri sahi tarik lom suraba masanopi amaga hingnana bahonabada mahaki loina bina imung wanapuri Health Department listing ni taraga mga ate handicap amok obigi certificate pida basu masigi phamgam thokpa kana ba amata hazu phaw phangbalai magatana ma ke khong layeng bagi sen pham puthopang ngam loidabana kana gumba puksel chaurba miu singna mateng pangbiduna hanagi phibam da thabak suba nomba ngamgadra haibasi tombagi wakalon da haitopang ngamduna lehori ai doctor na har kote khudak ta operation tau chai tu ai upaleta tu leke ni doi upaleta ni chendok chin mis leta ni ai dum phum do ut paum nai bu phim na le ai bu mateng pangwin mi sing na mateng pangwe ta i hanagi subu jam atam tek tek dik khar subu ngam gadar khale ma ta phawu simang ta i sabang sinima bai ando golon na i cha su mapung phana lek tam ngam dar su han dum khale Tombagi loina bi kumam ongbi lata bina mahaki mapuroi ba madi masagi damakta phi suda yum punan ba wan honari phi sudana yum punan ma honarami adubu sel changba helakpana upai leitabadagi miyam amadi khunaina athingba thamliba yu thongduna imung puri misang sangalaitabana kanaga tanaduna mateng logadagi haibadu su khangde miyam gi mihut kaya da haibasu mateng pangbina ba leitabana imung asi awaba phibam amada leiri hana phongdoraki kanam da wa ka chita na ba leite khoi mo ta kaunglan da ta na bane ado moi na ta bi de nga si ho manung da ho na ba yek pa yaw ra di ko chu ba no ma ka mai tong ni kho ne na wa ba lai wa khan moi na yeng da mi na ngam na ba na ne na lai asigumba miyoising asida ngasi paliba lenga asina karai da kari leiribagi kana certificate paiba leiribusu asigumba miyoising asi manung hanjina Tijilaga makoi singadu da karamba pibam thokpa government ki benefit sing piba mathau tari haibasi lenga na kupthani kim mathau tari cameraman James Kuloina paudum jariba gan sunu khaibam ISTB news
Ano basay lisingani taragani palak pagi ay proposal Manipur miyam da Manipur Legislative Assembly Speaker Y Kem Sana Pirkli. Ano basay asina lak pada state asida yet apan pibasing mang kiduna Manipur miyam gi wata pada ba ano bunumit adu lak pa oras ano hari. Hazu pau gi marak na atian mabrek amatang among na lobis. Imphal East, West amadi Bisnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi uchu sengakta haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amatang araba coaching center ni. Miyamna center sida thazaba thampi. The Blossom School, well begun is well done. Moirangkhom and Changangai campus, affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumantem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Braki matung tamu kana taramok sari makata wa pau pizari. Longmai Village Authority ki lising ani taratre takina lising ani kungani thoi phawba gi thopu gda basing mio sing khan kre ngasi Longmai Part 1 Community Hall da panto pa mi pham amana maidon gangmai bu Longmai Village gi khulak pa oina khan baga loina na mio tara ga ma thoi thau puna na ba khan kre DIC Imphal na sahi tara ga ni pan da gi na kunthra manga phawba gi manung da leba yam drabada class 8 pass to ba mio sing bu masana masabu thabuk bizna na ba gi pandam da tha taruk amadi sahi amagi training course ama pangthokadori training program asida embroidery tailoring brass and bell metal can and bamboo sing begini haina DIC gi general manager na khangalakli swas survection lising ni tara ni pangi makhada miyam da phata hodi sing mafam sana thamdana ba madi luna na lehna na bagi nomagi oiba miyam bu bhap tahan bagi thorom amanga si IMC ward number 1 thangmai banda pangthokre thoromodu da saru yakhiba Ward number 1 ki cooperator Gangdoi Gaidon Gangmaina haikibada ward asigi manungda leiriba local club maida paibi amasung miyam na khusamnaduna lu lanhan bagi sangdamna basi hoduna matam pumbada lu na leiba mafam ohena na bahona si haiki District Legal Services Authority Thawal gi makhada nomagi oba legal awareness program ama legal aid clinic sugununo sinduna ngasi sharuda pangthokre thoromadu da angi lamda thabak toriba miyu sing amadi sugunu police ki SDPO osina singba miyu kya su saru yaki ISTV network na aro sahi lakpada miyam da tamjaba khudoloina hayeng all Manipur matam isai kanglup amik ki taraga marirak suba best of amik 2017 mega final gi thoromasi ISTV network ki Facebook nauna hangbaga loina ISTV live haiba Facebook account asida live oina sandokani IFC digi chief engineer makhata na service extension toba yaning de haina bompal khulen gi khunja sing amasung youth club ki news nga wakan mi pham sathakre wakan pham maduna maha ke service extension toba pamde maha na mamang da tokiba thabak sing review togadabani haina dabi toki MLA S. Dingo, MLA Ramesor, MLA Saitabrata Amadi, MLA K. Robindro na Sarv Yaduna, Yura Kitski, Homlok Suba, Graduation Day Term, Nasi, Kwakatil Community Hall the Pangtokre. Manipur Pandit Loshangi Maiba Hanzava Waikom Tomba, Masagi Anaba, Manamayang Lang Zindaleva, Masagi Yum the Lakidre, Mahatna Lakidabada, Manipur Pandit Loshang na Awaba Pongtokre. Hozik Makatana, Sanabigi Paulo Bish.
Sanabigi Pau Pizari. Chinese Wushu Association Sinduna December Taraga Mangadi Taratu Power Sanagi, Guangzhou the Pangtoki Bahan by Asian Wushu competition that 2017 da in the Agimot Chinduna Saru Yaruba, silver medal over Krabika Sam Anupama, Impal Airport, Miam Harau Taram Okre, Nirupama Yaripok Top Sintadini. Say yes, September Kunguma Pandagin October Home Power Sia the Pangtokiba World Wushu Championship the sub bronze medal lower key. All Ziribam Sports Association Sinduna Ziribam Government Higher Secondary School Playground Sathariba Kuntre Suba KC Malik Memorial Football Tournament in Sanaka Matchta PSZ Lungrizangna PYC Python Bo Panjal Taruk Anida Maitiba Pikre Hayang Isel Club Dibong Amadi Cookie Sporting Club Anina Sanagani Kiam Wang Mataba Youth Welfare Association Kiam Wang Mataba Sindunani Suba District Level under 15 Boys 5-a-side football tournament king si sana kiba ahanba semi-final match ta NAFN KWY WA bu panjal ani sunoda madi ani subang semi-final match tana PWO na ZFA bu panjal ama sunoda mai thiba pikre hoje makata na sana bigi pagau boyan in thousam dagi phangbigani RK Apollo Sanamadi and Bankimna Kuntari Suba KS Angok Singh Memorial Steleven Ses Tournament ki Marisuba Ro Loikibada Point Mari Pangduna Mangjin Thakre Manipur Ses Association gi Mieng Makada Kwakaitil Ses Club na Sinduna Tha Sigi Tang Kunmanga dagi Rated Sanaroi Kuntra Trug Amadi Nupi Sanaroi Taret Yauna Punna Ses Sanaroi Mariputara Trug na Sarug Yaduna Kwakaitil Boys Junior High School Sathariba Kuntari Suba KS Angok Singh Memorial Steleven Ses Tournament ki ngasi Marisuba Ro Loikibada RK Apollo Sanamadi and Bankimna Magi Lamba Maithiba Piduna Point Mari Pangduna Satkibani Amaromda S Premjit KS Biswajit Amadi Ice Somokantana Point Ohumakai Pankre El Quereng KS Sanjoy T Manikanta and Herozit Y Sankar RK Sudirsana T.S. Thompson and Brozen A Ziban A Binit KS Prem Chandra T.S. Gobil Luang Naurem Sa Yohenba Ice Manitonamadi T.S. Nabasandrana Point Ohum Pangduna Shali A Sarat Y Pritam Kumar RK Lininamadi Ice Ibosongna Point Animakai Pankre Sathariba tournament asida saru yariba sahitra manga makagi nupa masa amadi nupi masagi match ngasi amadi hayeng match leiroi tha sigi tang kunthada aroiba round sanaragani M. Rabichandra Memorial Trust na Sinduna ngasidagi Kiangwei Mayalikai gi Kiangwei Ideal High School ground da Tim Kulhumdoina Saruk Yaduna Mapal Super 11 M. Rabichandra Memorial Football Tournament Hokre Hokdupoki Thormda Ya School Kendragi MLA T.I. Saita Berta Sangmai Kendragi MLA Ice Dingo Mayang Impal Kendragi MLA K. Robindro Kairao Kendragi MLA L. Rameswar Amadi Hana PWD gi Chief Engineer Wenamba M. Lokendro Amadi Laikhidraba M. Rabichandra gi Imung Manungsu Saruk Yaki Tournament asigi ngasi ahubunumit ki sanakiba match da LT Phaidingana MPTC Pangibu goal taruk anida maitiba pikre match asida mai pakiba LT Phaidinga gi goal singadu KSIS inaungna match ki 23 subamadi kuntramapal suba minute goal ani sanki atopa goal mari aduna N Lemba Ice Napoleon NG Nauksa Amadi Ice Newton na match ki kuntrani three suba nipu humdoi suba nipu tare suba amadi match ki apiba matamgi ahapa minute anida sankibani match asida maiti kiba MPTC pangai gi goal ani du Kiran na match ki nipu suba amadi nipu taruk suba minute sankibani Sathariba tournament asigi hayin tilpung amata bada ahanba match oina Denny FC Herok amadi KKIC Kyangwaiga sanagani ani suba match nungtilpung aniga minute 3 chatpada Saida Lilong amadi FC Impal City Kongbaga sanagani Mahana Chana Konapada Karamata Yaujabudagi Koyi Ladiba Kairo Lekai Selina Sum Na Sumumama Tauragati Paroida Haibadagi Magi Adugumba Shangsina Mayangi support Pangana Silumba Tournamensi Adum Koi Shangsina Mapalek Suba Wina Laksabani
Manipur Table Tennis Association gi mieng makhada DM College campus ta leba indoor stadium da chathariba kunthramapal suba state amadi inter district table tennis championship ki junior boys team gi final da Imphal West team A na Imphal East team A bu set ahum sino da mighty biduna junior boys ki title lokre junior girls ki sankhipa roiba match da Thawal A na Imphal East team A bu set ahum amada mighty biduna junior girls ki title lokre youth girls team gi final da Thawal A na Imphal East team B bu set ahum sino da mighty biduna title lokre sathariba championship asigi junior amadi youth girls ki league round gi matching ngasi dagi sanaba hokre Reliance Foundation sinduna mathang sahi January tang taruk amadi tareta team Nepal na saruk yaduna Mumbai da pangthok kadoriba Reliance Foundation school football national championship da saruk yagadaba North East zone gi qualify oikraba sanapam thambau city higher secondary school gi sanaroi amadi official singda mayang Imphal kendra gi MLA K Rubindro na sponsor toba uniform sing yentop gi thoram Babu Prada leba MLA gi quarter da pangthokre City Higher Secondary School mamangi sahi sokli singani sumna taramanga da Delhi da pangthokiba International Super Cup da runners up amadi sahi sigi State 11 Super Cup da runners up takhi nipi masa football sanaroi taratre yauna sanabam Ronel Y Sanjit amadi P Chandrakumar na lead togudori team asi ngasi Imphal gi International Airport da MLA K Robindro na lamthakiba galonana yaipa mangon pikre School Nipan select out the Manipuri school near Yama Harong Nini, Chadi team Sina, so the my partner, so the Nakani have here. I can wish you all the best. And then I said, ICAR lampen patagi ngasi medang waram pung mga makai popugi manung da pangba aying asama di nujugi pauda ngasi gi khwadigi sakiba Celsius degree kunmari dasmik ahum khwadigi ingba Celsius degree Nepal dasmik ama nuksita yaw ising manil gisang ayuk da sada mariputara mga nuktil da sada ni punitoy oike ngasi nong sukide lo selapat maro ba pa mo kana pizari Manipur gi CSO singna Prime Minister Narendra Modi unakre miyam ya pam gi mayokta Bharat Sakana naga gi warisin prak loi haina Prime Minister na thajaba pirakre Palis ki wakha nongai sing singhongda Manipur University of Culture gi urep uyung Art and Culture gi Minister na tamkre Miyam gi hak manana honar pa khudima Congress party na thengnagani haina hana gi Minister Opposition Leader Okram Nibobin haikre Mamang Sakana Imphal gi kubada pakalamba sewerage project oidaroi da project ni haina Deputy Chief Minister Yumnam Joy Kumar na phongdokre amadi Revenue Department ki matau ningthina tawduba official mari suspend tawkre matau ningthina tawba staff ama Revenue Minister Karam Samna khudol pot piduna kya khudakre ai tibina bisa pau matang asdalo sunjare yang tabiri besing usla kuda mukana khudari